Mityeng tabiri pumnamaku Danupna taram okcheri amasung khurumjeri. Sandokcheri batharum asi Impact TV gi entertainment news kayagi pawdam pujarakliba Mami Mapao ni. Ngasigi marifu taraga nipan raksuba episode asida kari karma Mapao sing pujarakliba haibadu thamjegi. Miyamna yamna pamnakiba Manipuri web series ama oikiba ihulgi season 2 puthoknaba shooting haukibagi pawdamda ahanba Mapao oina thamjeri. Ani suba Mapao oina thamjeri cultural competition on traditional drum beating ho hoing and pajay may tingka ragwang chapyak phom Assam Manipur amadi Nagaland na sinduna pangthokibagi pawdam. Nimit mangani chupna chathagadaba anirak suba National Mime Festival Manipur na yumbu oiduna Kanglei Mime Theatre Repertory Complex ta pangthokibagi Mapao na ahum subada thamjeri. Mari suba Mapao da nupi director singtagi oiba anirak suba nupi drama festival JN Dance Academy da haudokhibagi Mapao. Aroiba amadi manga suba Mapao da pujarakliba asina India gi biggest beauty pageant ama oiba VLCC Femina Miss India 2022 gi audition Saryanabagi Damak state finalist ahum khalakibagi Mapao ni. So guys, ngasigi ahamba Mapao miyam na yamna pamni yengnakiba Manipuri web series ihulgi season 2 miyam da makatana anoba mahaw ama pinabagi pandamda shooting chathaba hawkibagi Mapao asi miyeng taminasi. Miyamna yamna pamna yengnakiba Manipuri web series Dreams production ki ihul season 2 puthokna bagi damak sem saba hokre gyanan na direction piba amadi tanging program bamna story amadi screenplay piriba web series asi chahi asi maktada puthoktuna miyam da khudol tamna bagi achauba thazaba thamli ihul season 2 asida Jackson Bindia amadi Sangrilana maruoiba saktam sing langli aduga tingo nangi leina haibra nang pamma leina haibra Malo nubi oishu yam dale aidi haila dale yam shoni da asai jale eko masai nubi oishu yam dale ba aidi haila dale asai shoni jale was nai kone hey haila dale nubi budget to gum nai budget to we matam kuina ihulze le purabai matungda haujigamok season 2 se koi shooting hore ado mayam daina haining base akoi mamang chahida akoi se adi covid ki namaram hoiraga hadi mayam se ngainaraga ngamgidaba adagi akoi gi mother nature haidora kaino akoi develop effective hoiraga waminagiba timing su oibaja akoi se yam phajna mayam da present tawba ngamdre adubo hojik se akoi season 2 se akoi hana leramba akoi gi team makhai do plop the unity oina hana gi mawong da yamna khoi masen je cooperate pinaraga mok phajana shooting ji season 2 ji phajana process atharga hojik number hore ngasi hojik nammi se khoi dem college boys hostel da ado dem college da lebe students je khoi de phajana cooperation pi any the college da leiba the location jaga the classroom oro kero khoi de haidi yam phajana ihul ji support to bi bagi students na cooperation pi bi basi ngasi smaina media ngi thongda id as the director moina adai kanong ihul team ne yam thagal li have say phongbok jage story gi matang je koi yam kana di haido rege tawdabu akoi na piriba concept se hana season 1 di ngang sing jina high school life ta leiraga moina thengnaba awaba aduga season 1 sida mayamna support yam tawbirakhibido adugi akoi gi aduduna koida motivate tawraga hojik season 2 sida ngang sing se college life ta lakpagi journey duni aduda college life ta thengnarakpada anoba environment ama hongakpa aduga moida akogi student life ta awaba nungaiba career da focus tawrakpa lyric ta focus tawba aduga lyric ka magi personal problem ka khara kamaina adjust tawba aduga marak sida sumoigi adum nuksinabagi wari aduga nauna teenage matam oibada aduga bagi romance ki wari khara sudum yawarga mayam da khudol tamjabani hojib je khoi DM college manung jida namjari aduga mayamzu season 2 gi mahause nungai gani ne khali mayam yam nungai ni yengbiu support tawbiu se haijagi
ihul season 2 je akoi covid leibagi mayamna matam kuina lepadra na khallabane ado hauji mo akoi nauna season 2 je horok paje siji ma akoi yam nungai aduga mu akoi je hana season 1 da angang oina lerambado hauji season 2 dadi mature oirakpa mu sare hauji ti amu sijim ju yam nungai ado mayamna support season 1 da tawbigido ado maina season 2 ji da ju mayamna nungsibiyo support tawbiyo akoi artist kai ju yam kanna honajari अहमद यम नुआइजरे सुमाइना लापीबसे अदुगा अहमद आइगी नुंशिरबा आइगी ओजा डायरेक्टर क्यानन बु यम थागजरे अदुगा ड्रीम्स 10 प्रोडक्शन अदुगा स्टोरी राइटर डेंजिन बुसु यम थागजरे सुमाइना इबु पोशिन दिबा आइबु चंगफम दिबसे आइसे खुरदगिने अदुगा यम आइगी दमकदि इहो सेशन दुदा यावबसे लाइक यम फैबा हाइबदि तांगो कम्युनिटी तगी लागगा सुमाइना लागबसे दुम यम तांगेबगो अदुबु ओजाना चिंगमी तमी अमाने हाइना नुंसीना वेलकम तौबीबदो याम हराउजे पुकनिंगसे याम नुंसी अदुगा अखोय इमा लेबाकसे अखोय मयाम यूनिटी ओइरगा ट्राइबल अदुगा चिंगमी तमी अमा ओइरगा अखोय इमा लेबाकसे चौखथानसे हाइना हाइनिगो अदुगा याम अदुगा मालंगबा हाइना इहो सीजन 1 दा यावबदो मा यावगेरा हाइना हाइबा अदु मादि यावगिरोय करिग्रा हारगा मादि शिख्रेबगो अदुबो सेशन 2 सिदा माना अदुम बैकग्राउंड दा फजाना परमिशन लोबगी और अदुम लाइक खोटबा गनो दोबदो माना लोइना दोवेबा अदो मालंगबा याम हार्ड वर्किंग पर्सन अमा ओइना लेये अखै बैकग्राउंड दा अदो मालंगबा कितमकसु सिदा आइना याम थैंक यू सो मच हाइना हाइजरगे याम नुंगाइरे कोई डीएम कॉलेज ऑफ साइंस की न्यू बॉयज हॉस्टल सुमाइना इहुल की वेब सीरीज सुमाइना नंबी लापसे अखोई तुम अरब रूम पीदना अखोई सपोर्ट तौजरी अदगी अखोई की लेमिनरीब अखोई इमानब अखोई कॉलीग्सिंग रूममेट्सिंग वेब सीरीज से यावहनदना सिन मतुंगिना चाना चानाबदुगी हपसिनजरगा माइना मोइदसु कोऑपरेट फजन तौबिरगा अखोइनसु मतेंग तौजरी मोइनसु अखोई कायदनब अखोई परमिशन नुंगाइब हंगगा अतुई मतुंगिना मानरगा तौमिनजबने अखोइना फुल कोऑपरेशन पिजरी इहुल सीजन 2 असिसु सीजन 1 दगी हेना मियामदा अनोबा महाव अमदि इनोट अमा हापा ngamba oirasanu haina mami apawgi maikei dagi yafamangol pizeri hojik lobirasi ani subam pawda tingkaw ragwang chapryak phom assam manipur amadi nagaland sinduna cultural competition on traditional drum beating ho hoing and pajai mai pangthokibigi mapaw Cultural competition on traditional drum beating ho hoi amadi pajai mai pangthokre haiba competition asi tinkau rangwang chaprik form Assam Manipur amadi Nagaland ikungani panrak suva foundation day ga mari leinana Imphal East district chingmairong da leiba tinkau rangwang kalum kai da pangthokibani tinkau rangwang chaprik form Assam Manipur amadi Nagaland asinduna pangthokiba thauram adugi manung channa chathakiba competition adu da makok mathang taraba singda mana singsu lanthokhi
Furup amagi puwari ka sagonaduna layraklaba thabak thoramsingbu manghandanabagi pandamda tika ragwang chaprak phom Assam Manipur amadi Nagaland na sinduna cultural competition on traditional drum beating ho hoing and pajay may pangthokliba asina hawrak liba nahasingda furup asigi culture amadi tradition gi matangda khanghanbada chawna mateng pangbatan nattana culture amadi tradition asibu yokhatpada achawa mateng oregani matang swaida yamna tiam break amatang logjage khongle yang hanjerake impact tv bu yang taduna lep Welcome back adom nim yang tabir ba si Impact TV de sandok chariba Mami Mapao gi mari futara ga nipan rak suba episode ni break ki matung da puzerak siba Mapao asina Manipur yauna tonga state manga gi theater group sing na ser yaduna anirak suba National Mime Festival Manipur na yumbu oiduna langthabal kunjada leiba kanglei mime theater repertory da pangthok khibagi Mapao amuk mi eng taminasi Anirak Suba National Mime Festival Union Minister of State for External Affairs and Education Dr. R.K. Ranjan amadi Rajya Sabha gi MP Leisham Basana Zawna Imphal da hodokre North Eastern Council NEC Ministry of Donor gi Central Makada Kanglei Mime Theatre Repertory Imphal na sintuna Langthabal Kunjada leiba Kanglei Mime Theatre Repertory Complex ta numit mangani chapna chathagadaba National Mime Festival asida Manipur yauna West Bengal Rajasthan Bihar amadi Mizoram gi theatre group singna saruk yari Festival asigi maruiba pandam di yamna maruiba theatrical art form ama oiriba mime asi Manipur da paksana khangan batan natana art form asigi kuthangda national integration purakna bagi lambi ama yat pangamna bhotna bani festival asigi ahoba numita West Bengal gi maming lairaba mime artist Suvedu Mukhopadhyay amadi Shubhatra Das gi illusion dentist love haiba mime sing yamda ukhi anu adoba innovative idea mayam ama puthokpada ekoi gi lamsi su yamna mangjin thaba adugumba leiba amani ekoi talented personalities mayam asi properly groomed or magi different trait ta adu certainly they will sign it they will bring the fame name and fame is sports the porakwadmaina koi chu porakung ngaren khali hoki basahi khara asida koi bobina India ki different part of the states sida satlaga masigi mind ki players play tactics haigadra masi popularized the hodarba West Bengal ga Rajasthan ga to leramba ko ki art form mayam do transform into mimes voiceless expression mayam ma magi mimes do ubli theatrical mime asina malem gi tungan ba mafam singda leibak asigi mawong matau amadi chatna launchat sing asi irai line takpangam halibani maram asina mime bu universal art form ama oina khangaribani hojik amuk yeng taminase state asigi nupi director sing bu awang mathakta pukhat pangamnabagi pandamda anirak subu oina nupi drama festival Imphal gi JN Dance Academy gi auditorium da tongan nupi shumang lila kangrup sing amadi stage play group sing na ser yaduna pangthokhibagi pauda Anirak Suva Nupi Drama Festival Imphal gi JN Dance Academy da pangthokli Nupi Director Singtagi Oiva Drama Festival asida Nupi Shumang Lila Kanglup Taruk amadi stage play group mari punna tongan ba group tarana saruk yari
Sangit Natak Academy ki Center Makhada Khenjonglang amasung Manipur Cultural Council anina khusamnaduna chathariba festival asida nupi shumang lila Kanglup tarukna sanaba Lila Singh amadi stage play mari Imphal gi Zen Dance Academy ki auditorium da utli Lamdam asita tangna leiriba theater ki nupi director singbu awangba thakta pukhatnabagi pandam da nupi drama festival asi pangthokpani loinena festival asi ki ahoba numita Khenjonglang gi director Dr. S Thanil Laimana direction piba aronba khusil thaurang utki Anirak suba nupi drama festival asi ki ahoba numita Manipur gi oina khwaidigi liraba theater group amasu oiriba Roop Mahal theater bu ikai khumnaba utki Kamai tawdana nupi singshida direction tawraga koigi leader ama oina director ama oina kamaina tholokpa yagadage haina madu khanma matamda koigi nupi singshida sumba festival ama tawrabadi makoida motivate tawdana makoida makoigi pukning wakhalda koigi director ama oinbagi wakhaldo horokna bagi damakta hariba festival ase maroina sinjabani nupi ga tagi oiba drama amadi sumang lila festival drama mari sumang lila taruki festival Khenjonglang amadi Manipur Cultural Council MCs anina punminaraga Sanginata Academy ki se makha da Sanginata Academy na piba se thang haise pangyam yam da natti adumaku pamjaruba lila da pamjaruba group sing khar ma koi performance pi khar raga nupi ngakdana direction tawba nupi singbu hadi promote tawba haitare sumaina aikoina direction tawba heiba leiraga su tawning ba leiraga su puthopam leitabagi awaba ma leirakpadu sumaina makoina sanginatang sponsor tawbiraga aikoigi mem thanilai magi magi sing makhada haitare cultural council ga kusamnaraga sumaina singba festival ama nupi ngakdagi oina sinbi basi yauzaba phangbada aduga sinbi langbiri pasing boidi hainingai leitana aigi side dagi su yamna nungai ba phausei Nupi director singtagi oiba asigumba nupi drama festival asina lamdam asida tangna leiba nupi director kya sida anauba inot amadi mapangal hapaga loinana anauba nupi director kya amasu thoglakpa ngamba oiragani habigi thajeba Mami Mapao gi maikegedagi thamjari Biggest beauty pageant of India oiba VLCC Femina Miss India 2022 da Manipur bi represent tawnabagi damak Northeast Zone gi state finalist oina mioi ahum khangat ki bagaloinana Mumbai da pangthokadoriba physical audition da saruk yana ba sem sa khibagi Mapao asi amuk mi intaminasi India ki khwaidagi chawwa beauty pageant ama oiriba VLCC Femina Miss India 2022 da sarugyana bagi damak audition chathari VLCC Femina Miss India 2022 asida Manipur represent tawna bagi damak Northeast Zone gi state finalist oina mioi ahum khankhre makoi ahum adudi Laukrak from Angobi Chanu Wungchun Phai Lunglen amadi Jessica Laishramni Mumbai da pangthokadaba physical audition da saruk yaraba matung top 31 state winner gi damak makoi ahum gi manungda ama khangatlaga VLCC Femina Miss India 2022 asida Manipur bu represent tawgadoribani 31 finalist kana no haiva adu April 13 da lauthoklaba matung tha ama chupna grooming session chathagani VLCC Femina Miss India 2022 gi finale na May thada pangthoklaba yai hairi
VLCC Femina Miss India 2022 gi audition yawba chapikhiba Angobi Jessica amadi Wungchang Fibu Impact TV gi Mikey dagi best wishes pizari. And that's all we have for you in this episode. Mathang episode ta anawong pau kya galoy na amuk lakchege. Until then, keep watching Impact TV. Bye bye.